Chief Minister Sinbagi Wafam ase opposition na Shanabani, Laan Manungda General Sindokpa Yaokhrabara HAINA Chief Minister NONGTHOMBAM BIREN na HANGLAKLI, criminal law ahum ngasidagi chatnaba haubaga mari leidana pangthokpa thauram loiraba batung, paungmising na hangba wahangi paukhumda Wafam ase phongdokleduna, Chief Minister NONGTHOMBAM BIREN hai, housing Manipurda khwaidagi maru oiriba se irang Shinbagi, Prime Minister unanaba appointment lauraba batung Union Home Minister ga wari sano hairapadagi, ngasi fauba Union Home Minister amasong Prime Minister Office ka pau faunaraga leire asigumba matang asida Prime Minister unanaba appointment lawki natraga lawkide haidana political ge rival Karana political gi khudong chaba lawba pamba amate Chief Minister amasong Minister oiningba kangbu ama anina Sindokpa haibase hangningai oi Hauziki luraba tanja asida Chief Minister Sinbagi Wafam ama lakliba ase nokning mafawi Wafam ase opposition gi kangbu kharana Shanabani Laan Manungda General Sinba Yaokhrabara HAINA phongdokhe paungmising na hangba wahangi paukum piraduna Chief Minister NONGTHOMBAM BIREN na makhatan hai Manipur gi hauzik oiriba fibam asida miyam gi luchingba ama oina leiriba aikhoina pukning wakhal hanthagada banate miyambu achumba lambida lamjingnaba aikhoi isada mapung fana thajaba thamme miyamgi yaifunaba thabak taunabagi damak aikhoigi wakhalonda ninghanaba leite hauzik leiriba fibam asida Chief Minister amasung Cabinet Minister sing pham thadoklabadi Miyam ase kanana lamjingane karigumba aikhoina pham hek thadokpada Manipur ase hena sathiba fibam amada lakpasu yai loinana miyamgi pukning wakhalda charangnaba kaya amaso thorakane adumapu miyoi khuzo kharade nungai khibasu yai maramaduna social media pairiba amadi media gi ichil inaw singna confirm oidaba pau sing hungbigano Masina hena charangnaba thoknabagi achauba maram ama oirakani hainasu Chief Minister NONGTHOMBAM BIREN na makatana phongdokhe I can imagine Manipur ki solution meduni. Ekoi na maru wari se. Prime Minister ki appointment laurba matung da Home Minister ka unarga subside with nos Home Minister unadana nungti ki Home Minister ka founder ga lady Prime Minister ki office founder matung da. Madaje logi de na khoi ki political rival khudong sa logo pamba CM winning ba kambu amani na Sindokpa MLA mantri winning mana Sindokpa na tragana kanana sandoi no madu aran ma paune. Mocking dori ne. Moi ki kangbu khara opposition ki kangbu khara na sanari ne. Kanane Laan Manungda General Sinbagi Yaokhrabara